Manipur gi masak nairabi cultural activist ahumda President Draupadi Murmuna Sangeet Natak Academy Award khutsinaduna ikai khumnaba utlakle. New Delhi gi Vigyan Bhavan da laiba plenary hall da ngarang pangthokpa Sangeet Natak Academy Fellowship and Awards 2024-25 lanthokpa gi thauramda Rajkumari Thambal Sana Devi, Laurembam Bedavati Devi amadi Irengbam Nalini Devi da President na Sangeet Natak Academy Award khutsinaraki. Award adu Rajkumari Thambal Sanana Jagoi, Laurembam Bedavati na folk song amadi Irengbam Nalini na music ta mana adu fangkibani. Amaromda lamdam asigi saknai rabi ahum asina Sangeet Natak Academy Award fanglakpada Chief Minister Yumnam Khemchana thagat Chief Minister na saknai rabi ahum asina Manipur amadi India gi cultural heritage ki lamda lauriba thaudang asi yamna chauthok chaningai ni. Makhoi gi achievement asina naha oiriba singda lamdam asigi art and culture asi yokhatpada natana mang thana puduna chatnabagi ithil piragani hairi.